Kurumjari ahanbada mariba paw lobisi ahanba miron bi khuding makta lupa lising manga sel ge tengbang pi kita skim mama nemsa kip gen hawdokre amadi Singapore maming lereba farm amana Manipur dagi sahi amada yamdrabada nurse yankhai dagi tadana tharaknawa harkle kurumjari ISTV pawmi yang tabiri basing taramok jari maruba pawsing sanon pijari Pradhanmantri Matrabandhana Yojana PMMBY haina mingthonba mama oibi amagi hanba mironba amadi khomlang mayuk naribi mama singda lupa lising manga sel gi tengbang pigadaba Scheme mamanga si Manipur da su honobi matugina Social Welfare Minister nem sakib gen hodokre. News Secretary tali mahaki office member da scheme hodopi thoramadu da Social Welfare Commissioner IS Dilip, Director Jacinta Lazarus, amadi Joint Director Surender A Sursaksu Saruyaki. Nupi mana hanma miron bagi tha hom phawbagi manungda lupa lising ama hom suba tha dagina taruk suba tha phawbagi manungda lupa lising ani amadi angang polaba matung hanba immunization phawbada lupa lising ani scheme asina tengbang pigini. Manipuri oina han form lising manga pirak pada hauzik phawbada beneficiary lising amaga chatruk marifu taraga taruk khantok pangamle hairaduna minister nem sakib gena hariba scheme asi direct transfer benefit scheme gi makhada sathagani masina angang sing soida ngamdana ponbada mateng oigani scheme asi sarkar gi thabak tawba nupi sing di konsuloi scheme asi apply tawning masingna asa worker anganwadi worker supervisor amadi CDPO sing gi kuthang da pisilak payagani Masigi matakta all is pension amadi social welfare department a packet pato pa scheme singsu atubu matam da direct transfer benefit scheme gi kutang da pina na ba pakali miyamna su department na pakali ba yai pathorang sing asida mateng PBU haiki Pradhan Mantri Matru Vandana Yojana scheme asi center na 90% state na 10% puthok kadabani first trimester pregnant head ko baga ho first month to 3 months Second installment na third trimester that is 6 month to 9 month pregnancy. Aduga third installment na first immunization angang hek bukpada pangado bani rupees 5,000 ni scheme asi nupi amana angang ahanba first pokpa haktada pangani Manipur gi oina hozik ti form 5,000 form pangle Aduga 1,696 beneficiary approved Dore Makataba process Kanna Dori or is pension Amadi Ate scheme Singbuso DBT Atuba Matamda Zatnaragani X8 Resource Koba Health Care Gilamda Maming Lereba Singapore Farm Amana Manipur dagi sahi amada yamdrabada nurse yankhai dagi tadana tharak nana hairak palere hiramasigi matang di report amalobis Offer si January thagi tang kumapan amadi kontrada ek is policy committee Manipurna Mijima Foundation Myanmar ga khusamna duna Myanmar gi monthly amadi moniwada pangthokkiba business meet da saruk yakiba Sija Hospital and the Research Institute Manipur da pirakibani. Usually we recruit nurses from India and they work as a staff nurse, as a nursing aide, and also for home care nursing. As a staff nurse, they have to have a license in India as a nursing professional, and they has to take a Singapore Nursing Board exam to become a staff nurse or enrolled nurse. According to their, if they are eligible for staff nurse, they will have to take staff nurse Singapore Nursing Board exam, then they will become a staff nurse. Newly graduate nurses, they without Singapore Nursing Board license, they cannot work as a nursing aide for 2 years. Then according to their performance, the hospital will promote them as an enrolled nurse, then staff nurse. According to this resource
company, the target is 50. During 1 year? During 1 year, at least 50. Maru ebadi akoi Singapore si world gi medical tourism hub ni. Adoga haribo hostel sing sida wasai akoi na wari sabata akoi khangja si aging population su yamak pa adoga hostel mayam singi mai nurse ki shortage lai wasida akoi yengak ko matam da Manipur ga Mizoram ga gi nursing sing sina mai gi sakku manaba de English ngang Actually, Singapore patients likes Manipur and Mizoram girls very much, as they are similar to Singapore. Manipur si taseng have the India gi oina su second largest producer of nurses ni. Hobada yangkai na hana hodoi ni. Kupamaron magi zikir recruitment farm si ka koi wari sana ni. Taseng na moi si krai lega dabano. Thama pisa kaya phangani magi work experience to gi sahi kaya thabuk to godono akoina ma da permanently legadaba ayam natte kasai akoina moigi leader si ka wari sana bada matam khara work tor ga Manipur halakpa aduga moigi learning experience mayam du mane loina na moigi tongan ba salary higher salary exactly kaya phangadabno jo koi wari sa de magi work experience matungina adu hariba thabuk sida akoina thawai yauba nurses la agadi akoina moi akoi instrumental uhan bahai tare moina basic web port mayam su guideline pi amatung da koina thabagi plan koina sinbai sabi yai aduga loina na matam khara koi moina leiri experience somdai por experience si masi Manipur da mu hapsal laga Manipur si na chawba healthcare gi quality healthcare gi koi gi platform ma oina ba akoina koi wakhan khajai Water Resources Department amang na Turian Torban ngak tuna thamna na sem sahudabana Turial Khongnung tengthok lubadagi ngasi Brahmapur na habam mapada Torban namtharak padagi lamda madumgi miyam na pen duna lambi thingjinkre thodo thopam dagi phangma pawgi matungina haukiba numit kharani gi mamang dagi Brahmapur bamol kai da leiba thumbuthong adi badagi na anoba phawgi marak ta leiba Turial Torban machine season duna kothok pa hoki ngasi ayuk ikang kanghuduna Torban kothok kibana tongna leiba lambi gi saruk namtharak kibani Policy tabati Kendra MLA Tia Saitibrata, Mayang Falgi MLA, K. Robindro, Sanction Duna Yangshinki, Makwena Yangshinki, Badu the Water Resources, K. Officials in Suyauki. Lambi Namtaduna Miam, Satuk Jasin Dapanbo, I get the Pibum Adu, Kendra MLA, ISTV News, Wapam Amata, Matumatang Pondo have a yakide. Mangjona, retaining wall, Zanbana Traganaturi and Torban, Nakshin Duna Tambagi Pambai, Susan Hudabadi, Namtarakani, Haiba, Heck over the Kangbangam Lava, Masi. Mapamadu Leramba Water Resources ki engineer Amanadi Turial Khongnung Kotopaga Mari Lenadi Haiba Mod Pondor Paga Loinana Namthariba Saruksing File Fuduna Samzindana Honaragani Pondoraki. Main MD water capacity of the river. Isinghi Yampubang Amnabagida Volume South Honman. Adu Sigi area Tumbutong Dagina, Old Tumbutong Dagina, New Tumbutong Maraxida, Tawuganda, Hana Sigi Ledamiba, Lebaxi. Handa ising jawdagi na sahi khuding isum chatlaga leiraban adu sigi protection amadi sigi dredging sina pubang amni haibagi wadi nate dredging ga sigi namdari bajiga mari di leina de adu si protection tawna ba apoina bor piling targa retaining wall hapaga slide se ngakna ba amadar ka lei habse ai media gi tuga andaraga honorable hagi mateng lojaraga masi tawbung amna ba ko hona si habse Manipur Dahan Moina Kaimasing Tibiki Tabak Chataragani Haina, Principal, Chief Conservator of Forest and the Head of Forest Force Oriba, Kerel Hobi Ngami Nangasi, Forest Headquarter Man Conference, hold the Pangto Kiban Humni Chatakaba Manipur, the Kaimasing Tibiki training Hodopiki from the Pongtokre. Toromatu, the Additional Chief Secretary, Forest and Environment, Sambu Singh, National Tiger Conservation Authority, Guwahati Regional Office Inspector General of Forest, DP Bankwal Nachingwa Musing Saruyaki, Kerel Hobi Ngami Makatana. Kaimasing Tibasi Yamna Live Tabak Natabanina, Forest Ki Lady Official Kudimak training Pangmatangai Fade, Numidum Chatakata training as Sita Melong the field visit at Pusu Yawni. Maramaduna Saruyari training Kudimakna, Tawai Haksang Yauna, Honaduna Hanbo in Manipur, the Kaimasing Tibaki Tabak Chatarak Pasi, my partner Honabu Haki. We have taken this important day to start a new beginning and to go into the tiger estimation. Definitely training is necessary, and more so among the field officers, the Air Force, the ACFs, the range officers, deputy range officers, and other
frontline staff. And tiger estimation aims at population estimation of tigers, co-predators and prey, including the assessment of its habitat. Kairao Kendra ki MLA El Ramesor Kaprang Khul ki khunjasing na harau tayam na okre. Khulasita panto ki pathoramatuda Kaprang Baptist Church ki pastor Homingson Yang Khul ki Chip Samson Kaising Shu Saruyaki. MLA ki maketigi khul asigi ana laying amadi atai hiram kayada sizin nananaba bahan ama MLA na khun gi authority de khudol tamki langdum gi no pon thau committee de sulupa lak ama makhai sandang sanma khul gi authority de su khul gi get sabalu sinan bigdam te lupa lak ama mateng piki. MLA Rameswarna Kairao Kendra ki manung sanba kabrang khulasi ana laying sangamadi highway di khara lapna leibna ana ayek tholokpa matamda khudong sadaba du yenglaga ma ke maketigi vanasi khudol tamani Kairao Kendra si district ohungi manung dalaiba singmi tamir punna khundaminaba kendra mani kendra si atege yengnabada khara sothana leiri adu anoba government asiga tanarga sangwa sagatpagi thabak pakat pa hore haki Let's say we can take in Pan area, Dr. Sang Labor Jagadian, family by Taraduna, and I owe them the emergency weapon the Matamda. I took it on where I can't depend on Java, Banjaki, Mating to Java, and Harry Consider. Saya hungi manung da mutang pangthok pa MPP ki General Conference hayang pangthok pa loina na President khan bagi Mikhail su pangthok lagani hari hiram asig mari lena nga si MPP ki office ta permission ga unaba da MPP ki State Returning Officer TS Udoi Luang na phongdok khibada hayang Zem Hall da pangthok ka turba General Conference asida toan ba kendra ni phu mari dagi delegate chahum ga humbudra ga tarit na saru yagani conference asigi manung chana Armed Forces Special Powers Act Inner Line Permit System boundary issue employment generation framework agreement amadi political economy gi matang da delegate singna punna khana neneduna MPP na hiram sing asigi matang da lebak miyam gi damukta lawgo thodang sing lawthokani tungda MPP gi sai hum gi thopu da president gi Mikhail Zupang thokani Mikhail da mioi marina lamba ta panagani mioi sing adudi Saj Kumar Maimom O Jugindro Yangkok Pampriyo Kumar madi mayengbam amutomini Mikhail da kendra ni phumari gi lakpa delegate chahum go humbudra ga tari na botha da bagi haksing phangani polling booth ahum da botha da gani aduga Mikhail gi poll hayangmak lawthokani haki political parties ki president khan na ba election la sidai da ekoi yai khai thingai ba thon bidana yamda shanti leiba adugumba vote election la du ohen binana ba SRO mo oina myam punam kim phamda voter punam kim phamda appeal tawjari District Institute of Education and the Training Center in Palo West ki ani suba diet week DM College Deliver Center asida pangthokre Thomas da SERT ki Joint Director S Anandi SERT ki Project Officer Nalini Diet Center in Palo West ki Principal Jina Thongram su sarbyaki Thobal Police Kaching Thobal Police Commando NAP amadi nupi police ka pun bakang bu manang si lilong lehau khong amasung masiga taina phum singda thiba humbagi thabak chathabada huralak pa orang mani chingna gari machani pan amasung gari achoba ahum recover to bangam le hari makata na mi ani amasudra ka kona na fari hai Nambol Local Council CI gini phuni palak suban nomi ki oiba conference Nambol khori lekai da leiba local office ta pangthokre mifam maduna matam kya gi mamang dagi Nambol khori phabat chingda paikat liba water supply project asi lotion mangam da bana miyam da thakna ba ising pi bangam dribasi athuba matam to lotion duna Nambol miyam da ising phangalu ising sauna maram oiduna man tan kharban Nambol gi lopham amadi ngayok pham singi tengbang government na pibiu lamgi khazana hengana ba lekhiba phirep khudakta handokna ba dabi tawi mifam maduna council asigi nauna thau punana ba member trak ma pana saba council masu sem le hari pawgi maratana break matam lominas Ngasidi suara jengge. Tuhe, hai tuhe. Kari nama tu ti. Masih kari kau sah. Sidi, yosi ni he. Masih yosi tata tisko ni he. Dudi, sana lagi mohon yang na sinbi andre. Kau tu ina? Kenapa? Kau ina? Kau tu biar. Masih pum na. Noi lebih gari ahan bagai tunggu ngam terus ni. Pura lagi tunggu ni kali ba, nama itu ikai draw. Senbun putuk kan lebih ngam terus. Senbun putuk tu lebih ngam terus. Impal finance salo. Ayo ahan bagai ngam terus na. Impal finance tegi loan ni loan. Impal finance na loan bagaimana untuk gari loan loan ya putung capai pizeri. Atau napam bakal gari kuning mak loan bayar ni. Jolip 100% natural syrup. Amasung capsule. You thak padagi oirak pa awa bacai thing. Hakjangi liver soglak padagi. Kucu sengak taba.
Haksang soktarakpa, tumba chaba yaraktaba, khong hamba nungairaktaba singbu, phanba ngamba amata ngairaba upaidi, Jolib syrup amasung capsule. Diabetes singidamakta Jolib capsule chabiu. Bagi matung makhataba pau pizari. All unions and the Association of BSNL na satar kiba non-balance ke khongjang lotion kiba ka loina na hena kan ba khongjang changshil lagani hana association na phongdokre. Hau kiba January kuntra dagi homlak suba pay revise tauba pension ki sahi revise tauba yaning daba subsidiary tower companies semba yaroi haina Manipur division na BSNL office ta satar kiba wakan bifam ngasi lotion kre Divisional Secretary Ais Khogena BSNL gi employees ngi hak kari sukhandana masjid naina thugaina na bohnarak pa employees ni yabangam loi ingna chikna sathar ki ba khongjang tabi drabani na makhata na hena kan ba khongjang changchin na sem sare haki Agaraga loina loina akhoi indefinite work to rule da housing thaba se akhoi all India gi oina mafam khudimta loina BSNL gi chathari madu gi saru amoina akhoi housing Manipur dasu akhoi gi hariba policy makers singi tongan ba BSNL bu mache thugaina ba amasung akhoi gi phangpham thokba 7 pay commission gi revision tawbidaba siumba demand singa se pullaga akhoi hariba khongjang singa se changchan bagi chathajarak pani Kadana maya ika basanjang maru phana muthat na bab changsilak pa khongjang sarkam oina Imphal district committee gi makhada kong ba chonga bi unit na sinduna kong gi akoi ba mera gi khongchira ma sakre unit sina kon pham singda maya ika ban sa gi polom khudimak sa ba yon ba yaroi dakla ron ba khunaya su mahan na bonari ba singi mathak ta ain gi ba kan ba khongjang changsin gani amasung serak pi gi da bani haina khongchat aduda dabi tauki All Loktak Lake and Farmers Union Manipur Galunana Environment Directorate Intact Manipur Chapter Indigenous Perspective Amadi People's Resource Development Association Pun Sinduna World Wetland Day Throm Loktak Miyai Deleba Langol Sabi Lekai Changpu Khangpok Khul Pangtokre Thromadu da Tongan NGO Gilusing Wasing Sawyaki Union General Secretary Orazena Thromasi Union National Singani Taraga Nitoidi Hauna Loktak kananaba pandam da pangthok tuna lakli pat asik kananaba government khaktata inthok pagi mahutta ngami miyam nasu mating pangba amadi masibu khangdaba yade habu waklon da thormasi chatrakpani Loktak pat kalaudrabadi masida tang laga hingliba miyam gi tunggi laibak tammangam de haki MD Khairu Rahman kari maram gitam ta kanana halibano haibadu athuma matam da sendok pinera banga si moria da pangthokiba all community leaders ngi mifam na appeal tawi MMCM के ऑफिस पांतु की मिफम अदुदा हिल ट्राइबल काउंसिल तमिल संगम गुरखा समाज मोरे मैते काउंसिल मोरे अमदी कदम गी लुसिंग मसिंग सरब याकी मिफम अदुना खैरु रहमान बु सकन गबसना नोमेना कापतुन हालमबी फमगम थोकपा कंपेंसेशन गवर्नमेंट फंगदबनी लाइकिद्रबगी अमंग मनुंग द गवर्नमेंट की चुनबा थब अमा हापकदबनी डिमांड होम से फंगदबा फाव असि बहकचांग लौदबा हने यानकी मोरे पोस्ट ऑफिस के कंप्यूटर सेट अमक सहन गबसंग नंगरांग नोमेना हुरानख्रे कंप्यूटर हुरान की बस नंबरम ओरगा Post Office की थोंग हांकिद्रे फिरमसिगा मरी लेना मोरे पुलिस रिपोर्ट अमा तौख्रे हरी Comrade Baptist Church Association Manipur na sinduna sama tara suba gospel celebration tarungda leiba Grace Academy da pangtokre thoromatu da CBC NEI gi mission secretary Dr. Zoli Rimai Guwahati High Court ki Justice Songboy Sarto IGP Manipur L Kailun Saryaki KRBCA Core Committee gi Chairman S. Len Semthang Komna Manipur da khunda minari bu phurup singi marakta nungsi chana bu produktuna tangdu leita bu prukna bagi damak da thoromasi pangtokpani haki Hope of the glory, Hana Mipun Kudin Sitaraga, Amaga, Kimaraga, Masi Paujalasi, Isa Sada Pura, Amaga Lucinaba, Rosani. Number police station gi Kangbu Omana, Ngarang, Liter Sambi Kwana Mi Mapan Pagat. Pagal Polom Sing Marie never exercises in the Mahalagani Hari. Wabga Kendrick Manus and Leva, Hangundagi, Usiwa. Nasatau pawpagi lambi sembaloshin dabadagi miyam madugi mayukta miyam na lambi tingbagi khongjang junction kre lambi asilis ngani taraga mari taraga mangagi PMGSY gi makhada semkhibani adubu lambi sembaloshin dabana satok chasinda khudong sa daba thon badagi masigi matakta uphunna na yata leiriba musing ana yauri hari lambi sembaloshin daba sigi mayukta misam mifamba masu pangtoktuna hayeng irong chasabada miyam gi khongchat amasu chatkani hari Citizens concerned for dams and development amasung Ithai Beres Bazaar Development Consumers Cooperative Society na ngarang malayam gi wetland limit Ithai da pangtopag loina na Manipur gi leiriba wetland gi phibam gi matang da khana ne nakre
Toramadu Citizen Concern for Dams ki Joint Secretary Jiten Yumnam, Elders Council ki President Dr. Deborah Roy, Committee on Human Rights ki Chairman Polindra Koncham, Loktak Fishermen Welfare Association Secretary Hesnam Chauba, All Manipur Progressive Farmers Association ki President Aidhana amasung Citizen Concern for Dams ki Co-Chairperson Aram Pamishu Savyaki. How's the self with the Muriba Pamana Pizari? Ahan memirom di kutimag talupalasang mga sel kiteng mang pigadabas kimama nemsak tugian haudokre. Amadi Singapore gumaming lereba farm amana Manipur dagi sahi amada yam drab the nurse yang khay dagi tadana tharak nana bahar klay. How's the ISTV episode Pamatang solution jare? Miyang tabiri basing umukan kurum jare.